Kurumzari, yengbiriba irichapunopu taramnoksari ahanamaktada puknoiba Hanthanaba, Hanthaba pamba amadi masi khaktanatna kanaba kharsu yauri masalasida amadi masi kaidagi lawdage amadi karamna sizinaba hayba adu macha khaina thamnaba honazarke adubu thamjadringaida comment khargi reply pibadi nasade adubu khara consinjarga video sikhra nuaiba oigadra khanjai thamjarake yengbigani madudi कोई नंगांगी नत्रगा पॉइंट हाइदे तेनमली सांगमली मखल कया अमा व्यूअर्स सिंगी मरक्तगी थंबिरक्पा थंबिरक्तबा नत्ते अदुबु मुन्ना तासन बिरगदी थमजरिबा मयामसी मरी लेनबा ngaktani khana thamjaribani haina thamjaningi madui dongta ngakpigani amana puknoiba hanthaba du adongi hana yengi haina thambirakpa yawi masidagi haurasi topic asi aduga mamangda Hekak sabagi kanaba thamkiba aduda adom doctora haina hangbirakpa thengnajai adubu masi mayamsi nakal amromda thamkhraga thamjaninglibadi hojiki matamda miram haiba leite iramdam haiba leite chap manana adom tongnei madudi angangi doctor sibu kanana pharige aduna fabani magi wakhlonda adum chatpa thengnajai mayamna haibadu adum chatpasu ui amana skin gi doctor afaba Gaini doctor afaba mina hairakpa doctor aduda mana pamjaba thajaba nungaijaba aduda adum chatpa ui haina thamjaninge aduga amana doctor amaibi hairiba mayamasi thadokpa yaba amatadi nate ekhoigi halamandagi taja hobada thaina doctor tamba chaloba misi imungda ko imungda changhande adi changhannaramdi haina tambiramba taja hoye masi kadai phawbuk chomba natraga laliba haidudi warioina taja hobani amana nang doctor ra natraga nang doctor natabra aikoina yumda tawbasi ko koina amana nang doctor ra natraga nang doctor natabra na hangbagi was nataba koina yumda tawbasi ko madudi kaino ga kok chiklagladi crossina dum chaba thengnajai natraga lok thungladi nomangkha mahi thakpa ngouba chaba natraga isingda sing hapaga adum thakpa khanau tengba asigumba mayam si theni hairiba kharasina loibadi natte atopa mayam amasul lei aikoina bix mithai chaba bix inhaler chingba naton fulla matamda hairiba mayam si common oiba amani doctor da hangba hangdaba natraga adomda doctor oiba oidaba chaklamna di cha adum chai natra ising khoranga di sing thai chini di chini adum oini thumdi thum adum oina adum laini ko haijariba kanana thum nate chini nate hairage hana hanglapasu yai masi kharasi kari marangi panjaramino haijarabada aikoi natraga adom doctor oiboidaba kariumba khara parubadagi natraga yengubadagi maduda yauramba kanaba adugi matangda miyamda information ama pibada natraga thambada karisu akaiba leiram loitra haina thamjaningba adunani adom nasu miyamda kanaba information ama oina pibada karisu kaiba leite khanjai puknoiba hanthanaba haiba Machal asigi matangda India gi dietitian doctor amanako content amakak thambirakpa hairiba aduda kupna yengjara matungda miyamda imalonda amuk channel asina thamjabani amadi article kaya amadusu macha khaina iba thengnajaba adugi matungda video si miyange mafamda mitna kong oigani khanna thamjabani madudi hairiba potsak asigi maming karino haijarabada Psyllium kawe masigi psyllium haibani psyllium kawe masigi scientific maming na plantago ovata scientific maming na plantago ovata kawe masigi maru amadi makuda soluble fiber haiba posak asi sang yamna yawba ko sigi hai maru madi mai maku sida soluble fiber si yamna yawba maru madi maku animak sinnabi yai haire basida soluble fiber yamna yaw maramna khong hamba yadaba gastric problem leiba mida treat tawbada sizinaganba pot ama oiramba haiba tare ko amadi study kharada cholesterol changsatta leiba mi cholesterol khara wangba mi cholesterol sathina wangba mi oi kharada cholesterol adubu hanthanaba amadi chang tahanaba hidak amadi upai amata tawdaba hiding sai cholesterol wangba chang leiba khara wangkatpa di khwaida sathina hena leiba cholesterol leiba mida haibadi hida amata madudugi tawdaba haitare haibadi khoigi hanthanaba khonabagi
hayba di samna habda allopathic medicine ayurvedic medicine herbal medicine amadi home remedy na sing amata tawdana hairiba miyoi sing adu ko silem asi hapta amadagi thator phaoba dose pirga yengba hairiba sing adudagi panglakpa result da hapta taruki manungda fattaba cholesterol level adu 4% dagi na 10% hantharakpa uba phangba hairiba doses na karino haga 3 gram dagi horaga gram 10 makhai piba nongda yamna piba dose tana sinang saigi gram ahom dagina gram 10 makhai piba sina yamna pikpa gram dose ta pibani aduga saigi khara wangba cholesterol satina wang miyoidana 40 gram haitare ko 40 gram piba asumna haiba miyoi singa sida magi level adu matungina dose khenana piba adugi matungda uber result adu yamna kanana phangba haitare study aduda makha thamjarkhige masida mayamna cholesterol hairaga wakhala mad soidana leibiramba yai masida aikoi gi hakchangda cholesterol asi maruoiba makhal ani thongna lei phangi madudi LDL hayba amaga HDL hayba amaga hayang sai hasangda koi ani thongna phange kai kino haigadi LDL hayba amaga HDL hayba amaga LDL masi asangwa full form masina karina kanda low density lipoprotein haina kawai ko sai LDL si sigi se low density lipoprotein haina kawi aduga amana aduga hayba LDL zina atopa wahida koina bad cholesterol hair khangne sai ani phangba je LDL haywa HDL amani ko adu LDL sida maming asang ma kaino masi full form ji low density lipoprotein natraga bad cholesterol hair khangna re sai LDL ga sang bazna low density lipoprotein hayba aduga atopa wahidana bad cholesterol hair khangna ba aduga sai HDL hayba amale horiduna asigi full form jina kaino kan high density lipoprotein hayba sai HDL haybanga LDL haymale LDL jina fatabur singe HDL jina high density lipoprotein natraga good cholesterol hair khangnei ba sai bad cholesterol hayba maga good cholesterol hayba ani leire adu sai good cholesterol jina kai singe HDL han singe aduga sai bad cholesterol kai singe LDL mai asang full form jing du ma am da khangna bhai dana ina kitang research tawraga ma am da thamjarakpane tawena masi video sembada adum matam kai thokta ya de ma am na de sembiro piro kamai tawbun khopun ma am thare reply pi bungam de madu dong ta waru biroi ma am da hajaba tare belu si video sigi belu khangwa miyona di so soidana wakhan khadi khalangani khale okay anyway aduga masalida sagi LDL HDL hayba leire ko sai cholesterol sang da ni le jim khanga mani me am no ham di cholesterol wang be me am wa ne gym bon sali exercise mo tawi adegi lamje potentially adu sagi sang da noiba ji handaraga mu lep matam da khangen he pa adegi pukse ketan kangthok ba yeng ban wai ta taw bani uniform sela kan da ko adu anyway masida LDL natraga bad cholesterol sina khoi gi sang da chang wang la phum tam da ne ba sai LDL hai sai phataba cholesterol na khoi sang da chang wang la phum tam de ke dawre coronary artery laina thole ba ko singni nori da ko de atopa thamoi laina kaya lakna bi masa ohele adubu sai gi miyoi kaya adu de study tawba da uba phanglakpa asida hai tari sai study tawgi da phanglakpa du da sai gi apataba cholesterol aduna haksang de gi chang hanthalaga sai gi silem hai ba pot adi sinaba de gi haksang de gi sai fataba cholesterol du di chang du di hanthale aduga sai gi hai ba silem sinaba dang sai gi afaba cholesterol da di so onbra hai ba pot sumoi naina ba da sai gi fataba cholesterol da di karimta silem hai pot masa asina karisu sokhandaba asumna study du de yamna kanaba u bai tare kenda so onda bai tare am pha bai tare hai ba si sinabana fataba cholesterol na maram oiraga hai ba si sinabana fataba cholesterol na khoi hachanda ko maram oiraga thamoi leina nagadaba miyoi dasu ngakthok piba kanaba piba aduga diabetes leiba miyoi dasu thamoi leina nahalakpa yaba adudagi su ngakthok piba blood sugar maintain tawbada mateng pangba amadi weight pu manage tawbada mateng pangba singli nawida fataba cholesterol adubusu sengdok piba hairiba silem asisinaba na haiba tare ko haiba sisinaba na haiba thoning da baksang da thoning da mayam adu sigi haiba silem asina kalle haiba tare ngakthoi haiba tare adubu masi kamaina karam sinagadagi haiba adudi adom na hakchang adu cholesterol check to bam ni thok tai koina khoi khang sta cholesterol kya phata cholesterol kya ma pha cholesterol kya ma kam khoi chang ji yauri gi have yeng thok bam ni thok tai da na ko koina ta chaning ne pun cha ba ya de thaksan ba ya da bam slai hai dong gi chang gi ofam ne blai se
aduna masi koina kamaina sinagadagi kamaina tawgadagi adu tawdingai mangda koina cholesterol check tawnaba khoigi hojikandi adum phange kaina kanda khoigi kit to ever cholesterol check tawnaba adu gumba maleraga yumda test tawbiga su tawbi bare natragana doctor tanabi ba mako doctor tanaba jam compulsory oi ai wakhlon da doctor adum tanabi every hiram khudi makta macha gira so boy doctor tanabi yari makhai adum ya pamjaba adum nungai jaba to watanam da tatoksin tawbu nungai jaba haitare ko tanabi raga check to thopiba adugi matung da hayba si hojikti koina sinaning matam da dum ya du khang matung da dinangi da sang da leiba cholesterol kiano khang matung da di koina ke dawre adugi matung da hayba si hojikti supplement kaya ama phange dam oina hayba capsule oina tablet oina powder oina haijariba psyllium hayriba machal je capsule oina phange supplement da ko adigi tablet oina phange powder oina phange adu ba koina season is di kaino hakanda powder ne ai sana koi sana season is di powder oina sinna bane koi mingo na sorting na koi han sinna yeng koi da kitan kana ba ora kana mayam da o thamba yare na khallaga thamjarak bane adu mibung kudi mata loi kana nei mibung kudi mata loi na fani haiba di ai oina di thamde maram di kaino chada sina kan khangjar kana ai haijaba khatan haiba dare ko adu masida adom gi cholesterol level adu kaya no haiba di chahung gi mathakta leibra 400 ki mathakta leibra 500 ta leibra haiba du hana khangdok piu na di khwaide fagani khalleba ko sumaina han khangdok piro masai nong mada saksa mang da pungkhai amamu wali ngai da sinaba asina thangna be singda khoi gram 10 happy ga damne powder se sai gram 10 se powder happy ga damne hapa matungda khudak ta thakpi ga damne ba maram ni masi gi high post khudak ta thakot pe maram di kai gi no ha kanda khoi gel onjal leba samna ra khoi aloe vera gi pot ta khoi na gel sema mai na gel onjal leba du high post na kanjal lak pa ta kra kra kanjal lak kana thakpa yaroi da ba adu han tha orga adu matungda ising jam 20 am thakpi ba ta sai pot kanjal la puk na ba copy tor pa ya ba ko othokpa ya othokplay ba sumase an high ba ising da khara yam thuna thakpi ba adu go ji ising do khara toin thakpi ba sima leire adu ga sai high ba sina matam da isna khara leire ko adu matungda sai gi numit tara kunni sina matungda sai gi result se adom da lakti na khan ma tar ga di sai gi sai koin haijariba amang na khoi sina gi ba 30 to 40 gram no mu da sina ba haijna kamai ta wono ha ka da sai gi 30 to 40 gram oi jaba gi wani awda bu sina bi chang do di sai gi gram tara do no mu da mai thong sina ba haidare hom kontra sina ga na no mu hom thong sin tare kam tam sina ga da kedom na khot piro adu ga mai sina ga na 10 gram do mai rak sina ba tare sigi sang da sina bi ga tabne sim leire aduga hairiba si thakla matung da pukna ba yaw ba yai ko hairiba si sina pukna ba yaw ba yai maram aduna ni ising khara yamna thapiyo hairiba si ko aduga khong hamba yada ba miyoi da ti tumlam dai matam na khong hamba yada miyoi da ki dore tumlam dai matam da khoi nundang nom dai chang matam sita thakpi ba haitare haide nungala ga mana khong hamba ko pada nungai ningai ya ningai gi haiba tare ko sim leire aduga hairiba mayam asi aikhoina hekta tau natraga taunu haibadi haijaba leijade adom ya pambani masi seasonara matungda masigi afaba phataba daita dudi adom na lobi gadabani maramaduna yarimekai dietitian amaga tana biraga season biba natraga na second opinion si yarimekai lobi obako second opinion lobi bada kaibale tikanjai thamjariba asidi koi data singa du khonga charga matungda miyama mangda thamjarakpani mina kong oinabagi wakhalonda masi siznaraba matungda kari orakpa yaba haiba du side mayam gi manungda haiba tare ko side mayam gi manungda koina side makhan ji yenga matungda side mayam side amagumba ko charke haipet ko charke adomda ekta laibada nuaiba haiba targa diko sima sada hekpa ba ko nuaiba da thena side khari kongo charke sidai ta akoina adomdona high policy sinar matungda sokpa yaba othokpa yaba ji possible side effects has the young view. Some of the possible side effects include say abnormal puk macha naba diarrhea touba the gastric over naba the loose stools the more frequent bowel movements the nausea and vomiting the stomach pain high buzzing as oitropia but this sounds late up until layable. Makal mea piri say the breathing so hormone white aba hatsaba skin rashes lakpa swelling lakpa makan myam ri aduga khanda khoide throat da narakpa vomiting le myam se piri hai ba singa se tauk taraga di adum khudakta adom na tanari ba doctor du da call to bi yare aduga adom gi problem sing du sisi leire na adom na to bi yare sina ina side khag gi ban du side amani la khujaraga fazana ini yengjara matung da myam da thamjarak pane aduga
ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯍꯤꯗꯥꯛ ꯑꯃ ꯑꯩꯈꯣꯏ ꯂꯩ ꯃꯇꯝꯗ ꯐꯥꯔꯃꯥꯁꯤꯗ ꯃꯦꯗꯤꯀꯦꯜꯗ ꯑꯦꯅꯤ ꯍꯤꯗꯥꯛ ꯑꯃ ꯂꯩ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯣꯏ ꯏꯗꯅꯀꯣ ꯁꯤ ꯀꯔꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯗꯥꯛꯇꯔꯗ ꯇꯥꯟꯅꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯤꯠꯇ ꯅꯥꯔꯕ ꯁꯨꯃꯥꯏꯅ ꯅꯥꯁꯤꯜꯂꯛꯑꯕ ꯍꯥꯒꯠꯆꯔꯛꯑꯕ ꯅꯠꯇ꯭ꯔꯒꯅ ꯀꯣꯛ ꯉꯥꯎꯔꯕ ꯑꯣꯅꯤꯡꯕ ꯇꯧꯔꯒꯗꯤ ꯗꯥꯛꯇꯔꯗ ꯑꯗꯨꯝ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯐꯕ ꯐꯠꯇꯕ ꯂꯣꯏ ꯂꯩꯗꯅꯀꯣ ꯊꯣꯏꯗꯣꯛꯅ ꯃꯗꯨꯗ ꯌꯥꯝ ꯀꯟꯅ ꯄꯥꯈꯠꯄꯤꯒꯅꯣ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯗꯣꯝꯅ ꯄꯥꯝꯃꯒꯁꯨ ꯑꯩ ꯊꯣꯏꯅ ꯃꯁꯤ ꯑꯩ ꯌꯣꯟꯕ ꯅꯠꯇꯦ ꯌꯣꯟꯕꯁꯨ ꯅꯠꯇꯦ ꯑꯩ ꯄ꯭ꯔꯃꯣꯁꯟ ꯅꯠꯇꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯦꯛ ꯐꯪꯕꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏ ꯀꯃꯔꯁ ꯑꯣꯟꯂꯥꯏꯟ ꯄꯣꯠꯁꯤ ꯂꯩꯐꯝꯁꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯏ ꯀꯃꯔꯁꯀꯤ ꯄꯣꯠꯇꯁꯨ ꯑꯗꯨꯝ ꯑꯩ ꯂꯤꯡꯛ ꯊꯝꯖꯔꯛꯀꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯠꯇꯗꯨ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯛꯀꯦ ꯃꯗꯨꯗ ꯌꯦꯡꯕꯤꯔꯒ ꯍꯥꯏ ꯄꯣꯠ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯃꯗꯤ ꯌꯦꯡꯕꯤꯌꯨ ꯁꯤꯖꯤꯟꯅꯕ ꯄꯥꯝꯃꯒꯗꯤ ꯑꯣꯔ ꯁꯤꯖꯤꯟꯅꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯈꯨꯠꯇ ꯂꯩꯔꯦ ꯑꯗꯨꯕꯨ ꯊꯝꯖꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯁꯤꯖꯤꯟꯅꯔꯨꯕꯗ ꯀꯥꯟꯅꯕꯗꯨ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯐꯪꯖꯕꯗꯨ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯅ ꯋꯥꯔꯤꯗꯨ ꯑꯩ ꯅꯉꯣꯟꯗ ꯊꯣꯛꯑꯕꯅꯤꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯦꯕ ꯑꯩꯈꯣꯏ ꯄꯨꯛꯁꯤ ꯈꯇꯪ ꯁꯨꯝ ꯏꯟꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯑꯇꯩ ꯅꯠꯇꯕ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯕꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯔ ꯌꯦꯡꯕꯤꯔ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯥꯟꯅꯩ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯈꯪꯉꯒꯅꯤ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯀꯟꯁꯜ ꯇꯧꯕꯤꯔꯒ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ